United States ki NSA haibadi National Security Agency na hacking tool ama saki haiba tool adugi maming na Eternal Blue haiba tool asigi mateng na prithivida lairiba internet samba computer ama hekta code run tawba yai NSA na haiba tool asi national security ki dhamak saki bani adubu haiba tool asina maram oiraga malem pumba yamna khudong thiningai oike adubu kamdona prithivi pumbada khudong thiba ta kadoriba video asibu loyu fawun king video na amutang kangdokbi ngasigi chawkhalaba modern era asidati electronic gadget kudimak internet loina seasonare airport railway station national security communication GPS navigation system personal information amati nuclear weapon facility fawda computer na loina control tawba ngaktani somna amutang khanbi somgi mobile phone amati laptop na singwada personal data kamu yawbagi haiba haiba data sing adu karigumba hacker singi makutta takrabadi kamdokwa amukasu mayam sing asi international natraga malem pumbage oirabadi kamdokwa video asigi marak thakna Delidos Manipur na mayam gidamakta anong channel ama hangdok chare channel adugi maming na Delidos Manipur movie recaps haiba channel asida mayam na changduna ano ba film kya yengbiu mayam na film ama yengbada sanglama matam manghanbagi muhutta aten ma matamda recaps on yengsu yak amuk video ki makai sa tasirake hausikti internet haibasi mipung khuting makki data yawba yamna chawa posak ama oirabani somna amutang ningsing biu songi naketa leiriba electronic pot ayambadi internet sammi haiba achaw company amati government fawuna makhoigi yamna aronba amati important oiba top secret data kyadi makhoigi highly secure oiba computer da store tawduna thamba ngaktani atubu 2017 da hacking mari linaba achawba ghatna ama thoi masina malem pumbada yamna chawba akiba mohenke NSA na sakiba hacking tool adu masak maming khangraba hacker amana huranki hacker aduna aiba tool adu sisinaraga malware amadi computer virus saduna prithivida leiba outdated window version sisinariba computer amadi security patch update tawdaba system singda loina achawba sapu ama piki virus adugi mamingna WannaCry ransomware ariba virus asi aduki matik satirami amadi computer amadagi amada spread su tawrami ariba virus asibo install tawkraba computer adugi data mayam adu encrypt tawsili aduga karigumba somna data adubu pamlawdi bitcoin oina 300 pi batai haibadi cryptocurrency da ransom adu pi batai hairiba hacking tool asigumba saba asi NSA gi oinadi anoba thabakti natte mamangdasu US government na national security ki namada aronba posakya amasu sakre maming oina palabda dark web hairiba si US defense force na makhoigi aronba data transfer tawnaba amadi kanana baidamakta sakib adubu husukti hairiba dark web asida malemgi khwaidagi tukat chini oiraba thabak thoram sing chathari amuk aikhoigi topic aduda laksi hairiba ransomware virus asina computer singa infect torko matam amati NSA na makhoigi hacking tool adu huran kare he khalakpa mikup aduda Microsoft na inform tawki numit kharanigi matungda Microsoft na security patch available so henki adubu Microsoft ki security patch aduna ikan kanaba fangkide maramdi virus asina computer ayamba already infected tawkirami 2017 da US amati England yauna prithvi ki country chamga kai henbagi system singda infect torami yamna important oiba data kya amadi haiba virus asina loinamak encrypt tawkre atuna kanamatana data sing adu access tawsung ngamdre hospital amadi transport system singi matching amadi program listing kaya amadi computer na control tawi masina maram oiraga doctor kya amana makoigi surgery kya ama cancel tawba taki anaba atuna fanamakana naba oiraso communication system sing loina fail oikibana maram maraga airport sing su matau amata tawbang apkide hairiba malware asi aduki matik yamna sathiba amadi complex oibana achawa company amadi government na fawba masigi solution amata thopusung namde lam kya gi achawa leader kya di thawa yamna wana ki maramdi karigumba makoi top secret sing adu lokthok laga dark web ta yonthok laglabadi kamdopa somna amutang kantabi karigumba dark web ta top secret data mayam do fanglaba mifatta kya gi makutta malem asiloiram basi hai chiraba tanja sida hacker amagi kanaba do khangani ariba hacker aduna mayam ngamnatraba thabak adubu mahakna tawduna prithvi pumba mahaki hacking skill aduna ransomware dagi kanki ariba hacker adugi mamingna Marcus Hutchins nupa si masamak hacker amani
aduga mahakna hacking tools kaya ama saduna illegal oiba hacking kaya ama su tawkre Marcus na hariba paw adu hack tabka mamanaba amadagi virus ki sample adu lauraga maki computer install tawrami Marcus na hariba virus adubu maki hacking skills is na aduna research tawwa hawi research tawna mahakna khangmangapki madudi hawjik pawba kana matana khangjaludaba posak amaka posak adudi kill switch virus adubu sariba hacker aduna kill switch ama safety oina haptabi masigi maramdi karigumba soidana virus sariba hacker adugi system da attack torpa matamda ngakthoknaba sema safety program amani tasengna kill switch asi weapon khudingmakta yauri nuclear weapon da su hariba safety feature asi yauri masigi matengna karigumba missile natraga nuclear weapon aduna soidana kapthokhiba mikupta target ta yondabida self destruct tohalle hariba WannaCry ransomware virus asigi kill switch adudi URL ama domain amana oirami haibadi website amana oirami hariba asi Marcus na khangmangki ransomware asina system amada infect tawba matamda unregistered website amada access request tawba thengnaki kariguma virus aduna website aduda access tawba phangdrabadi computer aduda yawba data kudima encrypt tawduna sizinaba yalamde access tawba ngamdabagi maramdi website adu kanamatagi mamingda register tawramdabagini masi he khanglakpaga Marcus na hariba website adubu mahaki mamingda register tawsilami masigi matungda ransomware virus aduna website adugi access su phangne mikup adudagi prithibi pumbada virus asina attack tawba adu khangan handaraki matau asomna Marcus na chow company government amadi topa hacker na fawba tawba ngamdaba thabak adu phang tawduna miyamda utki mikup kharagi matungda Marcus ki maming Malem pumbada sega kaiki masigi matungda Marcus sarkarna yamna chawba mana piduna amadi achauba media kya da thokduna wa ngangki amadi paisa yamna paiba misak amu oiki aina khaliba asgumna Marcus ki punsida mahakna Malem pumbabu ransomware digi kankraba matungda yamna nungaini leiki haina mayam su khanbiramgani tasengbadi Marcus ki punsida sigumba mana phangba amadi paisa amata phangkiba leite masigi ona tainabada Marcus pu FBI na airport amadagi phaduna puki masigi maramdi mahaki past life ki illegal oiba hacking gi maramda thanglaki amadi chrono kawba malware ama sabagi maral su siki 2014 da Chronos kawba malware ama saduna hacker amada Marcus na yonki amadi hairiba malware adu siznaraga hacker aduna masing tingamdraba bank kya dagi paisa huranki adubu Marcus di hacker adu kanano katayde lei haiba fawba khangkide amadi mahakna saba malware aduna aduki madik tamtiba thabak torkani haiba faw asa tawrune maram mayam asidagi Marcus bu FBI na jail da tajinki adubu Marcus ki haisingba hacking skill aduna WannaCry ransomware digi Malem pumba Kankhiba aduna lam dagi supporter kaya torki supporter mayam aduna donation torki amadi Marcus bu bail da laphokusu yanki adubu live tibadi Marcus jail dagi thoroklaba matungda UST mapam amatada thabak tawba yahalamde amadi atopo lamda chatpasu yahalamde case fight tawnanaba paisa phawba leitre Marcus maram aduna yamna wana chahi ama makhaimuk donation digi lakpa paisa aduna punsi lenki paisa leitabana maram oiraga Marcus ta sirakkiba maral ani adu mahakna yachaba taki 18 July 2019 da court hearing tawrabagi matungda Marcus chahi tarakni thuki phadok taki adubu maki haisingba hacking skill aduna Malem pumbada chaiting phangkiba ransomware digi kankhiba afaba thabak aduna mahakna mamangda tawkhiba aranba sing adu ngakpiki amadi jail dagisu thadokbiraki matang asida daily dose Manipur na mayamdagi kaina naba yathang nisari amadi asigumba yamna interesting oirabu wari kya ama soidana mayamgidamakta puduna laksaki amadi mayamna video asibu like share amadi channel asibu su subscribe tawba kawbiramganu